Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau. Rangsu Myanmar border da nakal animakta khuthongnakhre Kamjong district amasung Kabo tampa anigi lonaba mafamda laiba Manipuri online misingi base camp amada KNB amadi Indian Army gi kangbuna haukiba January 13 ta landakiba thaudoka mari lainana maikai ani da matam sangna Akanba Maongda khuthongnarakhiba du matam khara leblurba matung ngarang ayuk amu hana maikai ani mata khuthongnakhre hari ngarang numidang amadi ngasi ayuk su panda amadi nemda nigi marakta nakal animakta khuthongnakhre hari haujiksu maikai animakta matat oina khuthongnari adubo aso apan amadi misi mina yaubagi paudi phangba ngamdri nakal amaromda Myanmar amadi Manipuri Kamjong amadi Technopol district ka lonaba mafamda Manipur gi apunba lalalup singa KNB ga khuthongnaba asigi matungda section thorang lokhatkibaga loinana Director General of Assam Rifles ki Lieutenant General because Lakera ngarang Ukrul district ki Somsai da laiba AR gi sector headquarter amadi tu som da laiba company operating base ta satuna mafam aduda local labor security gi section tharangi phibam hakthengna yengsin kre khongchar duda ex serviceman amadi war widow singa unaduna wari sanaki tungda Director General na Deputy Inspector General Brigadier Sandeep Singhana hauzik oiriba mafam aduda chathariba operation amadi administrative ki matangda piba briefing su taki hairi Indo Myanmar border fencing FMR handokibagi mayokta CNPO na mass rally chatkadauri Indo Myanmar border pareng dangam khaigi sambal khabagi thabak chatharakpa amasung hana chanaramba free movement regime FMR lauthokiba bu yaningdaba phongdoktuna Chandel Naga People Organization CNPO na sinduna mass protest rally amasung total shutdown gi khongjang changsinnabagi damak sem sabaloikre hairi Chandel Naga People Organization gi head office na thadorok pacherol amagi matungina tha sigi haukiba tang ahum da pangthokiba general body emergency meeting da laukiba warif ki matungina tha sigi lakliba tang taragani thoida Chandel district headquarter da mass rally chatpaga loinana Chandel amasung Technopol gi naga singna khundaba mafam singda pung taragani thoi gi shutdown gi khongjang changsinnaba sem sabaloikre mass rally gi oina ayuk pung taraga ma thoi tabadagi Chandel gi Jafok Bazar fauraga DC office manak fauba chatkani masiga loinana Chandel amasung Technopol gi naga singna khundaba mafam singda numit adugi ayuk pung taruk tagi numidang waram pung taruk fauba pung taragani thoi gi total shutdown chathagani hairi khongjang singa siga mari leinana area wise in charge sing hapkhibaga loinana Chandel la laiba Naga tribe Hoho Singh Maherulup Singh Seso Singh village authority amadi mari leinaba singna sogot piu haina CNPO na appeal tawragli ARB post agi khulai munkhibaga KCP PWG ga mari leinade ngarang February 9 gi numidang da Yaripok AC Manung Channa Kakmayai Lekai de Laiba IRB post agi khulai munkhiba du KCP PWG na tawbani haina security force na maral siragliba du lalonglup asiga karigumba hirama matada mari leinade haina aina thingraba lalonglup asigi maikai degi social media da thadorokpa wafam amana sengdoragli loinana lalonglup asigi maikai degi leibang miyangi mafam da su ikai khumnaba uchari haiba wafam phongdoragli amadi IRB post agi nongmai lakre combing operation chathabada KCP PWG gi kem ama thugaidna khulai kaya marum phagat pangamkre Thobal district ki Nongpok Sangmai police station gi manung chanba Kakmayai outpost campus ta laiba MR amadi IRB post gi nongmai mapan maru amadi magazine kaya sakhangdaba singna lakre thaudo adu da chena bani haiba mioi ama security force na phagat khibaga loina na mafam kaya da thiba humagi thabak chatha khibaga loina na khulai kaya phagat khre hairi thaudo sigi matang da pau chesina phangba pau gi matung inadi ngarang numidang pung 3:10 rom taba matamda amuwa machu gi Tata Safari Maruti Suzuki Eco Van amadi Mahindra Bolero da tongduna lakpa khulai paiba singna Kakmayai outpost campus ta changsilakibaga loinana post aduda laiba personal singbo overpower tawraga SLR rifle taruk AK rifle ahum magazine taragani thoi ka pe yariba nongmai maru chani ga humpu tara puduna chatkibani hari thaudo aduda charangna ba thorakpaga loinana nongmai lakpa lakhiba adugi marakta gi mioi ama security personal singna fau ki hari farba mioi adugi maming hizam ningthem nipuga mapan apokpa H mani khoma kawi Moirangpur rel mamang laikai digini maha KCP oigini haibagi chingnaba lai hari pau sina hai thaudo adu thokibaga loinana mafam aduda lairiba security force ki kangbunasu nongmai round kaya kapagi khonjel manak nakpada laiba miyamna taba phangnakibaga loinana nongmai lakre haiba pau tana kibadagi maikai adongi miyam thoraktuna thaudok thokpham da thomjen ki loinana ahenba security force ki kangbus mafam aduda thomjelaki hari pau sina hai thaudo adu thokraba matung Manipur police CRPF amadi marisuba AR gi apun makangbuna khonglei thuna manakna pamafam sing haibadi Ningel Malom Taubul amadi
Langathelgi akoiba mafamsingda koisinuna paksana operation chathaki Langathel chingkhong area da leramba KCP gi camp ama thugai ki bagaloinana mafam adudagi potlam kaya fangki mafam aduda sangjafam lauduna leramba khulai paiba singna combined force ki team lakle haiba khangbadagi mangjawnana mafam adu thadoktuna chenkibadagi phaba ngamkhide adumoina mang mafam adudagi khulai kaya phangba ngamki phangba ngamkhraba khulai sing adudi incharge rifle ki kapa yariba nongmai maru kuntra AK gi maru taragani pan AK rifles ki empty case manga SLR gi empty case Mari 303 rifle ki empty case 16 36 HE grenade taragamathoi arming ring 2 tube launch ani carbine SMG magazine ama 9mm pistol ama magazine ama kapa yariba maru ahom eastern cell normal ama Nikon binocular ama bag ama KCP PWG gi soldier base turret lam maitai haina thaba nameplate marker ama registration number yaudaba Maruti Gypsy ama camouflage pen taraga humdoi camouflage shirt kun camouflage cap kun ga humdoi oligreen shirt ama ruman ani leather belt ama military boot jura manga sleeping bag ama BP badge manga BP plate mari armor helmet ahum wireless set charger mari hand glove ama electric extension cord ama fagatki fagalaba polam sing adu nokpuk sengmai police station da khusinakre hairi Kwagatel 360 की पोस्ट की लखोचर के CMN बीरेन सिंह गवर्नर द Resignation पिशन क्रे हारी Opposition Congress की माइकई दगी हाउस चीफ मिनिस्टर एन बीरेन की मथक्ता थाजादबगी मोशन थांगना बथौरांग तौख्रे BJP की MLA सिंगी मरक्तसु केम तौनदुना मिचंग खोंबा होनख्रे हयेंग अयुक पुंग तरागा माथोई ताबा मतमदगी हौगदौरिबा तरागनिथोई सुबा मणिपुर लेजिस्लेटिव असेंबली की तरेट सुबा सेशन की अहोब नुमिता गवर्नर की एड्रेस पीरबा मतुंग obituary reference की हेक मतुंगदा opposition congress की माइकई दगी हाउस चीफ मिनिस्टर एन बीरेन की मथक्ता थाजादबगी मोशन थांगनबा opposition की माइकई दगी थौरांग तौख्रे हारी करिगुंबा opposition की माइकई दगी थांगलखिबा no confidence motion अदु माइ पाखिबा तारबदी BJP की अनौबा चीफ मिनिस्टर अमा राजभवन दा वासक लौरबा याई हारी पाउचे सिना थाजाबा याबा मफमदगी फंगबा पाउगी सोर्स मतुंग इनदी सेंटर की लुचिंगबा सिंगना कौरकपदगी अखन्नबा चार्टर फ्लाइट देली दा पाइसन की चीफ मिनिस्टर एन बीरेन ngasi numidang pung 9 makhai taba matamda imphal da tholaklagani haidi chief minister na imphal da thorakpa matamda BJP gi observer ani loinarakpa yai haidi observer ani aduna imphal da thunglabaga BJP gi MLA singa unaduna hana wari sanaduna party manung da lainariba nungaina daba amadi apen pen daba sing tasin naba honagani haina thajanari karigumba thamjinba asida yadaduna hayengdagi haugadoriba assembly session gi ahoba numita opposition gi maikaidagi no confidence motion thangalakpaga loinana motion adu mai pakhiba tarabadi BJP gi anauba legislature party gi luchingba khanbaga loinana kanabu anauba chief minister ohengadagi haibigi thaurangsu BJP gi observer sing aduna singani hairi chera asida BJP gi MLA singi marakta ngarang numidang dagi hauna kem tauba hokhibaga loinana michang khomna baso hokre haina atopa pawgi likhuna mana hairi पाउसिना हाई हयेंग opposition की माइकई दगी हाउस नो कॉन्फिडेंस मोशन पुखलकलबदी BJP की MLA खरादी मोशन अदुबु सौगतुना सुंगसोय सोयदना वोट पिरकनी लोइना इंडिपेंडेंट MLA अमसुंग अतोप पार्टी के MLA सिंगदसु सोयदना वोट फंगदुना नो कॉन्फिडेंस मोशन अदु माइ पाकनी हाइना माइकई अमना यामना कना आशा तौरी अतोप माइकई अमदना CM बु याबा MLA सिंग पुसिनदुना नो कॉन्फिडेंस मोशन अदु माइ पाहंदना बलालोंग यातनरी करिगुंबा opposition की माइकई दगी पुखलकपा हाइना थाजनरिबा नो कॉन्फिडेंस मोशन माइ पाख्रबदे अथुबदा एलायंस अमा सेमलगा अनौबा CM अमा खन्नबसु थौरांग तौबा हौनख्रे हाइना पाउसिना हाइरी अमरोमदा सेंटर की लुचिंगबा सिंगना कौरकपदगी ngarang numidang अखन्नबा चार्टर फ्लाइट दिल्ली दा पाइसनखिबा CM एन बीरेन ngasi numiyungba matung pung ama minute 10 ताबा matamda union home minister Amit Shah gi Delhi da laiba residential hall da unakre hairi unaba duda kari karamba wari sanakibano haiba khangba ngamdri amarom da ngarang Delhi dagi Imphal da halakiba Manipur gi governor Ajay Kumar Bala Kolkata yoroklaba matung center gi luchingba singna amu hana कोरकपदगी दिल्ली दा हनखिबा दुसु ngasi यूनियन होम मिनिस्टर अमित शाह गा उनादुना वरी सनाख्रे हाइडी CM एन बीरेन अमदी गवर्नर अजय कुमार बला गा यूनियन होम मिनिस्टर गा उनादुना वरी सनाखिबा दो हयेंगदगी हौगदरिबा असेंबली सेशन अमदी ओपोजिशन की माइकैदगी पुखलकपा याय हाइना थाजनरिबा नो कॉन्फिडेंस मोशन की मतंगदा वाखनबा ओइगनी हाइना थाजनरी